ꯑꯍꯥꯟꯕ ꯃꯛꯇꯗ ꯁꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯄꯨꯔꯣꯏꯕ ꯍꯥꯠꯄ ꯊꯥꯖ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤꯅ ꯑꯕꯦ ꯑꯦꯟ.ꯖꯤ. ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯇꯣꯃꯥꯜ ꯀꯧꯕ ꯈꯨꯜꯂꯥꯛꯄ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯜꯂꯥꯛꯄ ꯇꯣꯃꯥꯜꯒꯤ ꯂꯣꯏꯅꯕꯤꯗꯤ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯕꯗꯒꯤ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯇꯣꯃꯥꯜꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ, ꯃꯤꯡꯅ ꯊꯥꯖ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯊꯥꯖ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯝꯃꯤ, ꯃꯕꯨꯛ ꯃꯄꯥꯎꯁꯨ ꯌꯥꯝꯅ ꯐꯔꯝꯃꯤ꯫ ꯃꯤꯒꯤ ꯑꯋꯥꯕꯁꯨ ꯎꯕ ꯌꯥꯔꯝꯗꯦ, ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯊꯥꯖ ꯍꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯃꯊꯣꯡ ꯆꯥꯗꯕ ꯑꯉꯧ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯉꯧꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯉꯧ ꯑꯁꯤ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯑꯐꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯝꯗꯦ꯫ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯨꯔꯥꯟꯕ, ꯃꯤ ꯐꯨꯅꯕ, ꯅꯤꯁꯥ ꯆꯥꯔꯒ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯥꯔꯟ ꯇꯧꯔꯝꯃꯤ꯫ ꯈꯨꯜꯂꯥꯛꯄꯅ ꯑꯉꯧꯕꯨ ꯐꯥꯗꯨꯅ ꯑꯉꯧꯕꯨ ꯍꯨꯔꯥꯟꯗꯅꯕ ꯊꯦꯝꯅꯧꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯉꯧꯅ ꯌꯥꯗꯕꯗꯒꯤ ꯌꯥꯝꯅꯁꯨ ꯐꯨꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯉꯧꯗꯤ ꯐꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯈꯨꯟ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅꯁꯨ ꯑꯉꯧꯕꯨ ꯌꯥꯝꯅ ꯀꯤꯅꯔꯝꯃꯤ꯫ ꯑꯉꯧꯒ ꯊꯥꯖꯒꯁꯤ ꯂꯣꯟꯅ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯊꯥꯖꯅ ꯑꯉꯧꯒꯤ ꯐꯠꯇ꯭ꯔꯕꯁꯤꯡ ꯑꯗꯨꯕꯨ ꯁꯦꯝꯗꯣꯛꯄ ꯄꯥꯝꯂꯝꯃꯤ꯫ ꯑꯉꯧ ꯊꯥꯖꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯑꯃꯒꯨꯝ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯉꯁꯤꯁꯨ ꯑꯉꯧꯒ ꯊꯥꯖꯒꯗꯨ ꯆꯤꯡꯌꯥ ꯑꯃꯗ ꯃꯈꯣꯏ ꯑꯅꯤ ꯎꯅꯔꯝꯃꯤ꯫ ꯊꯥꯖꯅ ꯑꯉꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯇꯥ ꯑꯉꯧ, ꯍꯧꯖꯤꯛꯇꯤ ꯅꯪ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯑꯁꯦ ꯊꯥꯗꯣꯛꯂꯣ꯫ ꯍꯨꯔꯥꯟꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯐꯠꯇꯦ꯫ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯍꯨꯔꯥꯜꯂꯒ ꯀꯩꯗꯧꯅꯨꯡꯗ ꯅꯨꯡꯉꯥꯏꯕ ꯉꯝꯃꯣꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯥꯕꯗ ꯍꯥꯏꯔꯒ ꯊꯕꯛ ꯑꯃ ꯇꯧꯅꯕ ꯇꯧꯁꯤ꯫ ꯑꯩꯈꯣꯏ ꯄꯥꯕꯗ ꯍꯥꯏꯒꯦ"꯫ ꯑꯉꯧ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯊꯥꯖ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ꯫ ꯑꯩꯁꯨ ꯈꯪꯏ ꯍꯨꯔꯥꯟꯕ ꯍꯥꯏꯕꯁꯦ ꯐꯠꯇꯦ ꯍꯥꯏꯕ꯫ ꯑꯩꯁꯨ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛꯁꯦ ꯄꯥꯝꯕ ꯅꯠꯇꯦ, ꯄꯨꯛ ꯊꯟꯅꯕ ꯍꯨꯔꯥꯜꯂꯤꯕꯅꯤ꯫ ꯑꯩꯅ ꯊꯕꯛ ꯁꯨꯖꯒꯦ ꯍꯥꯏꯔꯕꯁꯨ ꯀꯅꯥꯃꯠꯇꯅ ꯊꯕꯛ ꯄꯤꯕꯤꯗꯦ꯫ ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯦ ꯌꯥꯝꯅ ꯇꯣꯟꯕ ꯃꯄꯣꯛꯅꯤ ꯊꯥꯖ꯫ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯄꯥꯕꯅ ꯀꯩꯁꯨ ꯌꯥꯔꯛꯂꯣꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯤꯕꯨꯁꯨ ꯅꯈꯣꯏ ꯄꯥꯕꯅ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯀꯔꯤ ꯑꯣꯏꯒꯅꯤ ꯈꯟꯕꯗ ꯑꯩ ꯌꯥꯝꯅ ꯋꯥꯏꯌꯦ ꯊꯥꯖ꯫ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯩ ꯅꯪꯒ ꯀꯥꯏꯅꯔꯕꯗꯤ ꯑꯩ ꯌꯥꯝꯅ ꯋꯥꯒꯅꯤꯌꯦ ꯊꯥꯖ"꯫ ꯊꯥꯖ ꯅꯨꯡꯉꯥꯏꯇꯅ, "ꯇꯥ ꯑꯉꯧ, ꯑꯗꯨꯒꯤꯗꯤ ꯅꯪ ꯀꯔꯤꯁꯨ ꯈꯟꯒꯅꯨ꯫ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯂꯩꯔꯤꯕ ꯑꯁꯤꯗꯤ꯫ ꯑꯩꯈꯣꯏ ꯄꯥꯕꯅ ꯅꯪꯕꯨ ꯌꯥꯗ꯭ꯔꯕꯁꯨ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯂꯤꯌꯦ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯈꯤꯒꯅꯤꯌꯦ ꯇꯥ ꯑꯉꯧ"꯫ ꯑꯉꯧ ꯊꯥꯖꯗ ꯃꯨꯟꯅ ꯌꯦꯡꯂꯒ, "ꯊꯥꯖ, ꯅꯪꯒꯨꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯉꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯈꯤꯒꯗ꯭ꯔꯅꯦ? ꯐꯠꯇꯕ ꯂꯝꯕꯤꯗ ꯆꯠꯂꯨꯔꯕ ꯑꯩꯕꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯑꯩꯕꯨ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯕꯤꯔꯛꯄꯅꯤ꯫ ꯅꯍꯥꯛꯁꯦ ꯑꯩꯍꯥꯛꯀꯤꯗꯤ ꯏꯁꯣꯔꯅꯦ ꯊꯥꯖ꯫ ꯑꯩꯒꯤꯁꯨ ꯏꯃꯥ ꯄꯥꯕ ꯂꯩꯔꯝꯂꯕꯗꯤ ꯈꯨꯜ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯍꯟꯊꯅ ꯌꯦꯡꯂꯤꯕꯁꯦ ꯌꯦꯡꯂꯝꯃꯣꯏꯀꯣ? ꯇꯥ ꯑꯉꯧ, ꯑꯗꯨꯝꯅ ꯅꯁꯥꯅ ꯅꯁꯥꯕꯨ ꯍꯟꯊꯅ ꯈꯟꯒꯅꯨ꯫ ꯑꯩ ꯅꯨꯡꯉꯥꯏꯇꯤꯌꯦ"꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯨꯜꯂꯥꯛꯄ ꯇꯣꯃꯥꯜꯁꯨ ꯈꯨꯟꯒꯤ ꯃꯤ ꯈꯔꯒ ꯋꯥ ꯇꯥꯟꯅꯔꯝꯃꯤ꯫ ꯈꯨꯟꯒꯤ ꯃꯤꯁꯤꯡꯅ ꯇꯣꯃꯥꯜꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯇꯣꯃꯥꯜꯁꯨ ꯃꯤꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯂꯝꯃꯤ꯫ ꯇꯣꯃꯥꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯍꯟꯗꯛꯇꯤ ꯅꯣꯡꯖꯨ ꯊꯥ ꯂꯥꯛꯇ꯭ꯔꯤꯉꯩ ꯑꯁꯤꯗ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃꯃꯝ ꯇꯧꯔꯁꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯂꯩꯔꯔꯣꯏ, ꯑꯗꯨꯒ ꯏꯁꯤꯡ ꯏꯆꯥꯎꯁꯨ ꯊꯣꯛꯂꯔꯣꯏ꯫ ꯑꯗꯨꯒ ꯈꯨꯜ ꯑꯁꯤꯒꯤ ꯂꯝꯕꯤ ꯊꯣꯡ ꯐꯠꯇ꯭ꯔꯤꯕ ꯃꯐꯝ ꯈꯔ ꯑꯁꯤꯁꯨ ꯑꯊꯨꯕꯗ ꯁꯦꯝꯅꯕ ꯇꯧꯔꯒꯦ"꯫ ꯃꯌꯥꯝ ꯑꯗꯨꯁꯨ ꯈꯨꯜꯂꯥꯛꯄꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯌꯥꯏ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯇꯣꯃꯥꯜꯅ ꯋꯥ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ, "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯄꯨꯈ꯭ꯔꯤ ꯇꯧꯕꯁꯤ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯍꯧꯔꯁꯤ"꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯋꯥ ꯈꯟꯅꯕ ꯂꯣꯏꯔꯗꯨꯅ ꯈꯨꯜꯂꯥꯛꯄꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯈꯨꯜꯂꯥꯛꯄꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯆꯥꯅꯨꯄꯤ ꯊꯥꯖ ꯂꯩꯔꯝꯗꯕꯗꯨꯗ ꯇꯣꯃꯥꯜꯅ ꯃꯈꯣꯏꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯕ ꯏꯕꯣꯇꯣꯟꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, "ꯍꯩ ꯏꯕꯣꯇꯣꯟ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯊꯥꯖꯗꯤ ꯂꯩꯕ ꯎꯗꯦ꯫
Mabu karaida sakibage. Khulakpa. Bema Thajadu. Mata thoinu hoiga singjo sarune haiduna sakibani. Ado khulakpa. Nanaina khulakpada wafam matamge haiduna khalakliba si koirabani. Kari wafam no ne boton. Khulakpa. Aikoi Bema Thajaga huranba ngauga mari leine haina nanaina tai. Aisu imit maknati udri. Mina ngangnabadagi tabani. Tomal matha san hairi. Aigi ichanupiga angauga mari leine haiba. Aina chingnariba se chumledana. Khulakpa. Angau hairiba nupado aina masak munna khanglaba mini. Mi phattabada hainaribani. Kuidri. Thangnaba khulda huranba chatlaga mi halame haibra karino amasu tawkhibani. Phana semdoknabu honnarabasu gyan tararoidabani. Iboton. Aisu loina khangi. Haujik kari tawgani. Aigi icha Thajadi mana ningkhrabadi hongu yadabani. Tomaladu matha yamna sarammi. Tanja aduda Thajasu halaklammi. Tomalna machanupibu khamlammi. Tomal machanupida yenglaga asumna hairi. Hai, nang karaida chalui. Thaja masadu pakhatpadi phaujai. Adubu karisu tawdaba saduna asumna hairi. Baba, ita thoinuna singju chasi haiba. Aduda ita thoinu hoida singju sarubani. Tomalne iboton bu changkhinaba mamitto ingit tawrami. Ibotonsu khulakpagi ingito khangladuna manungda changkhirami. Tomal machanupida yengduna. Ipagi Thaja. Namana nangbu nganna hundoklambadagi. Ipana nangbu namage awatpa leihandana. Nangna haibada yaduna lakpani. Adubu ipagi Bema. Nangna tawribado ipa kaya pamdi. Ipabu migi mamangda chupa ikaiba nangna bashingano. Baba, nachana pabana pamdaba kari tawrabage. Nanga huranba mi phattabada hainariba angauga mari leine haina. Khullai kai miyamna hainaribasi achumbra hayo. Thaja ngaihak tumina lei. Thaja su tanja phanglingaida haihorage khalladuna. Achumbani baba. Nachana ta angauba yamna nungshizarure. Tomal sauna. Karino, nangna hairibadu. Ipa nupadu pamni. Phana lairisano ipa karisu kaide. Adubu mi phattam. Huranba mangonda ichanupi pibadi ipa ngamloin hei. Nang magi wakhal thadokadabani. Ipana hairibase nangi phanabani. Mama mapa oibasingna machagi phattanaba thabak kaidawnongdasu tawroi. Nangna nungaina leibado ipa pamine Bema. Baba, nungsibana ngamdaba leitabani. Magi phatraba lamchatpo aigi nungsibana semdokkani. Mahakpo aphaba lambida nachana soidana purakkani. Mahakpo aphaba mi ama soidana uhengani. Ipagi Thaja. Nangna phana magi lamchatpo chumthoknabu hotnarabasu ngamloi. Baba, ai thajai. Ta angau aphaba misak ama oirakkani haiba. Karigumba babana ta angauga aigabu lapthoknanaba silakpa thoklaba. Ai itomda sijagani. Ai ta angau yaudana hingba ngamoi. Tomal pakhatna. Ipagi Bema. Karino nangna hairibadabo? Baba, aina hairibase asengbani. Ai ta angauba nungsi. Babana karigumba ta angauga aiga kainanaba silaklaba. Aigi thawa yaudraba hakjang oina uba phangani. Asi hairamaga Thajado imungda changki. Tomaldo matha yamna sarammi. Tomal machana phatta nungda thokhrabadi khanna angauga machanupiga mari leinabado amuk thingludri. Matam kharagi tung angauga Thajaga su chelammi. Tomalna aphaba numit ama yengduna machanupiga angauga luhonglammi. Thaja chakhumda chak thongli. Angauso chakhumda changakduna. Nupi, kari hinjangno nangna thonglibadabo? Ngasidi nga oina thongle nupa. Adudi haurani he. Khangdi nupi. Aidi nangna thongba hinjangse yam hawi. Chari makhai okpa leiti. Adu oiragana chakorpo ma thongba taridana. Thongune loina chage. Asi haiduna matai manawdo nok noktuna wari sanarami. Tomaldo machanupigi khanbada wakhal laina narami. Tomaldo matam khara naduna leiramlaga taibongpal thadokhirammi. Tomal leitabada khun leikai miyamdo yamna nungainaramde. Kapsu yamna kapnarami. Khun leikai miyam changduna
Tomalgi aroiba mathau mangam pangthoklami. Tomal leitrabanina Thajagi Mapuroiba angau Thajagi mayumda leirami. Aduga angauna khun adugi khulakpa oiba tarami. Adubu khun leikai miyamna angau asi karamba mino khangbanina angauna khulakpa oiba pamnaramdi. Adubu angauna khulakpa oirami. Matam kharadi angaudo gyan taba yamna phaba saduna leirami. Matam kharagi tungda angaugi mawong matau tapna hongaklami. Numitto Thajado masa nungaite haiduna phamungda tumduna leirami. Angaudo magi nupina tumliba adugi manakta changaktuna tumduna leiriba magi nupigi masam adu tapaiduna chingi. Thajasu tumlambadagi mikap thoklai. Magi nupana masam chingba aduda Thajadu yamna narami. Thaja magi nupagi mataw aduda ngakpasu phawrami. Kaino nupa nangna tawrisibo as nate nupa nang ngawrabro ai nabada loide haiba samsemukta thado o angau sauna hairi. Hey nangonda kanana tumo hai ha noi napa sibaduna tumo na hairakpra. Asi haiduna angauna Thajagi khazaya duda khupakna thajilami. Nupa nangna ngasi tawriba sibo karino ai hakchang se nongaita haiduna tumlambane. Karigi hakchang nongaitaba yam thuna hogalo. Aina tawribase maram khangningbra nakhoi napaduna hinglingai aibu yamna thina phokibagi laman aina nangona khumlibasi napaduni ngantana sidokri aduna nangoina laman chingba tabani. Angau Thajada yam sauna yengduna hairi. Aina nang lawrisigi maram nang khangningbra nangbu pamdana nungsidana lawba nati nangi leiriba lanthum mayamse aigi oinaba nakhoi napaduda laman khumnaba aina nang lawbani ne bema. Magi nupagi wadu tabada Thajadu mapana haikiba singdu ningsinglami. Thajadu haujikta yamna ningamjaramde mamittagi mapisu tarai. Thaja pendana haijarai. Nangdi nahan makai aibu nungshiba sasinaba oiramlaba aina nangidaba ipagi mayokta leptuna nangi phadraba pumba aigi nungshiba semdokani khalluba pabana ingonda hairambado achumbani. Fattaba nangi wakal kaidong nungda chumthokpa ngamoi haibado achumbani. Pabana haibaduda injaramlabadi aina ngasi waribase wajaramloi. Thajana haibadu tabada angaudu yamna saurami. Angauna Thajabu yamna thina phubirami. Namit asidagi angauna Thajabu minai amagumna thamlami. Thajagi masado magi nupana phubagi chaifam mami ngakta ngairi. Thajado chakumda chak thongli. Thaja mababu suning singlami. Mamittagi mapi tana machinda asumna haijarami. Baba, nachayamna lankre. Baba na haiba ilamlabadi. Nachana ngasi waribase wazaramoidabani. Baba buso nacha aigi wakhalda ngantana taibang pagthadokhankre. Aise yamna fattaba machani. Baba haiba indabi nachai bungakpiyo ko Baba. Baba na haiba illudabana nacha ngasidi wari Baba. Asi khalladuna Thajadu kaplami. Tanjaduda angausu yu ngauri tauduna chakumda changai. Angau magi nupida yengduna. Hey, nang haujik phawba chak thongba loidribra ha ain nangonda chak ngana thongo haina haiba natro nangna sugyamna haiba lodrisi garigino. Thajadu magi nupagi khonjal tabada pakhatna loire ai chak thinaba tawrage. Thajadu chakto thinaba tawrami. Angausu sak chanaba haiduna phamduna leirami. Thiba loiraba chak henjangdu Mapuroibagi manakta pusinduna thanami. Angau mamitto sangdoktuna henjang aduda yengli. Hawai thongba oirami. Madu ubada angaudo yamna saurami. Ai hawai chade khangna hawai thonglibadi garigina shinang chaw. Asi haiduna henjang tengkoto pairaga Thajagi mamayaduda henjang asabadu haijilli. Thaja mamayadu saraduna laujai. Thaja kaptuna khangli. Angauna Thajagi masamadu chingduna. Aina chanaba nga thongadabani. Nga hek thongdabada nang kidok yem. Asi hairamduna angawadu thokri.
Thajadu kap kaptuna chairibasing adu loisinduna magi nupana chanaba nga amuk thonglammi. Nongma Thajadu turelda phi suba chatlammi. Lambida mata Thoinuga thengnarammi. Thoinu Thajabu ubada harauna kaujari. Ita Thaja karaidano. Thajasu mata Thoinubu ubada haraujai. Ita turelda phi suruge haiduna taurambani. Ita nangba yumda laklibra. Hoi ita Tarpalgi haisoi thinba laklambani. Adu ngaikho ita. Nang hanaga yamna manadre. Kuchusu yamna musilli. Nasado khama ga leiriba mayamduna karigino. Aduga mai adusu pokthokpadawna tawi. Kaidawrage ita nangbo. Thajadu mata Thoinuda lotnaba hotnarami. Kaishu tawdeda ita. Handakse hakchangi nungaitaba. Adugi oiramgani. Ita nang aingonda walot kano. Asingmado aingonda hayo. Aise nangi nata Thoinuni. Angang oiringai matamdagi awan nungai saruk yaduna lakbani. Aduga hujik karigi ita na walot libano. Thaja kaptuna hairi. Ita aiki punchise hingbada yamda wari. Aiki isada tariba dakpha mayamase mana phubagine. Thajana wari pomba mata Thoinuda lirammi. Thoinu Thajagi wari tu taraga mani hena sauninglammi. Thajagi khanbada nungaitabsu phaurammi. Thoinu Thajada yengduna hairi. Aidi nahana khanglabani. Magido nang nungsiba oiramoi. Nangi lanthumda yenglaga nungsiba soidana oiramgani haidana. Matamduda aina haibado. Itana yaramlabadi ngasi itana waribado waramloi. Adubu pumnamak haukhri. Hauji kari tawba yabage haibado khanarsi. Thaja ningamdana kapchaduna. Ita aigi nungsibana magi phatraba lamchat adubu semtokke haina khankibani. Pabasu macha aigi khanbada manung matam chadana laikhidri. Ita ai mok phattaba siba leiramkhigadreni ita ai ware. Asi hairaga Thajadu kaplammi. Thoinuna Thajabu themjinbirami. Kaidobagi itana aduktona laigadoribano. Leiriba lanthu mayamdo itagi ngaktani. Phattaba mabu yummadudagi tanthoko. Yummaduda magi haklaiti. Itagi ngaktani. Karigi itana minayamagumna laigadoribano. Asumna Thoinuna Thajabu thongna hapirami. Makhoi anido ngaihak wari watai sanarami. Angawna magi nupi Thajada otpanaiba khakta nattana khunnaduda leiriba mi singdagi sel mayam laurami. Pidragana yummai thadokpa phuba chaiba kaya ama taurami. Khun adugi mi singdo aduki matik wanarami. Khun aduda angawgi aningba apamba tawduna leirami. Nupi oibi kayagi ijatpusu manghanbirami. Khun adugi mi singaduna angawbu yamna penaramde. Nupi khara asumna wari sanarami. Angaw haiba mi phatta sina khunna sigi khulakpa oibadagi khulase mathak makha he ole tawrisi. Khulakpa tomal hinglingai matamdadi kayada nungai khrap. Khulakpa tomal do machanubi Thaja asigi he khanbada ngantana taibongpal thadokhida. Thaja dubu masigi mi phatta asiga kamaina bu leminaba chano. Ho Thaja du sunya hingchaba asina phubada masado chaifamgi chaifam nga ngaire haibani. Sinini he ahal laman haibi illu haina hainaribase. Ahal laman haibi indabadagi kari thokle haujiktiya wahaba tabani. Ado Thajagi matawasidi yengba yamna nungai. Angawna sasan phubagum phubi haina hai. Yummaduda Thajana leiribado minnai amagum lei haina hai. Madu pumba mana tawjaba natro. Phatre khangdana leiraba miduda leirabadi tawba tabani. Asumna mausingdo wari sanarami. Namidangi matamni. Thajado chak thongba loiraduna magi nupa halakpa ngairi. Phana thenglaba phauba angawdo mayumda halaklamdi. Ahing nongyaygi matam oirakle. Thajadi tumningpa nasu yadri. Tanjaduda mamang thongdo thilaklami. Thaja mamang thong thilakpa duda mamit khang singi. Thaja phamlambadagi haugatuna thong ado hangdoklami. Thong hek hangdokpaga angawna Thajagi masado paiduna chingi. Thajadu masado paiduna chingba aduda
ꯌꯥꯝꯅ ꯅꯥꯔꯝꯃꯤ꯫ ꯑꯉꯧꯗꯨ ꯌꯨꯁꯨ ꯈꯔ ꯉꯥꯎꯏ꯫ ꯑꯩ ꯍꯜꯂꯛꯇ꯭ꯔꯤ ꯈꯪꯅ ꯈꯪꯅ ꯀꯔꯤꯒꯤ ꯊꯣꯡ ꯂꯣꯜꯂꯤꯕꯅꯣ? ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯅꯠꯇ꯭ꯔꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯒꯤ ꯃꯁꯝꯗꯣ ꯀꯟꯅ ꯆꯤꯡꯂꯝꯃꯤ꯫ ꯊꯥꯖ ꯆꯩꯅꯥ ꯈꯥꯡꯅ ꯊꯦꯡꯕꯁꯤꯗ ꯂꯣꯟꯁꯤꯟꯖꯕꯅꯤ꯫ ꯑꯩꯒꯤ ꯁꯝꯁꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯑꯩ ꯅꯥꯕꯗ ꯀꯩꯅꯣꯝꯃ ꯇꯧꯔꯦ꯫ ꯑꯉꯧ ꯊꯥꯖꯒꯤ ꯃꯁꯝꯗꯣ ꯍꯦꯟꯅ ꯀꯟꯅ ꯆꯤꯡꯗꯨꯅ ꯀꯔꯤꯒꯤ ꯅꯥꯕ? ꯍꯥ? ꯁꯤꯗꯒꯤ ꯍꯦꯟꯕ ꯆꯩꯅꯥ ꯀꯌꯥ ꯑꯃꯅꯤ ꯅꯄꯥꯗꯨꯅ ꯑꯩꯉꯣꯟꯗ ꯄꯤꯔꯝꯂꯤꯕꯁꯤ꯫ ꯅꯄꯥꯗꯣ ꯌꯥꯝꯅ ꯐꯠꯇꯕ ꯅꯄꯥꯅꯤ꯫ ꯄꯥꯕꯅ ꯅꯪꯕꯨ ꯐꯨꯔꯤꯕꯗꯣ ꯅꯪꯕꯨ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯐꯨꯕꯅꯦ꯫ ꯃꯁꯤ ꯃꯆꯤꯟꯒꯁꯦ ꯈꯨꯝꯃꯤꯅꯦ ꯃꯁꯤ꯫ ꯃꯆꯤꯟ ꯑꯁꯤꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯕꯕꯨ ꯃꯁꯤ꯫ ꯍꯣꯏ, ꯅꯪ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ? ꯆꯥꯗ꯭ꯔꯤ꯫ ꯅꯪ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯑꯉꯧꯗꯨ ꯍꯥꯏꯔꯪ ꯍꯥꯏꯔꯪ ꯇꯧꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯨꯏ ꯑꯃꯨꯕꯤꯗꯨ ꯄꯨꯔꯛꯇꯨꯅ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯉꯛꯏ꯫ ꯑꯉꯧꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯨꯏ ꯑꯁꯤꯒ ꯅꯪꯒ ꯆꯥꯛ ꯆꯥꯃꯤꯟꯅꯒꯗꯕꯅꯤ꯫ ꯀꯔꯤꯅꯣ ꯅꯨꯄꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯍꯨꯏꯒ ꯃꯤꯒ ꯀꯃꯥꯏꯅ ꯆꯥꯛ ꯆꯥꯃꯤꯟꯅꯗꯣꯏꯅꯣ? ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯆꯤꯟ ꯈꯨꯝꯒꯅꯨ꯫ ꯑꯩꯅ ꯆꯥꯃꯤꯟꯅꯧ ꯍꯥꯏꯔꯗꯤ ꯆꯥꯃꯤꯟꯅꯒꯗꯕꯅꯤ꯫ ꯊꯥꯖꯁꯨ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯀꯤꯕꯅ ꯍꯨꯏꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯒ ꯑꯉꯧ ꯅꯣꯛꯂꯤ꯫ ꯊꯥꯖꯗꯨ ꯀꯞꯂꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯥꯖꯗꯤ ꯋꯥꯔꯗꯨꯅ ꯇꯨꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯧꯗꯤ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯑꯉꯧ ꯊꯥꯖꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕꯗꯨ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯉꯧꯅ ꯊꯥꯖꯒꯤ ꯇꯨꯝꯕꯗꯨ ꯊꯨꯒꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯑꯉꯧꯅ ꯊꯥꯖꯕꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯊꯥꯖ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯑꯩꯒꯤ ꯈꯣꯡ ꯑꯁꯤ ꯅꯝꯃꯨꯂꯥꯎ꯫ ꯑꯩꯅ ꯇꯨꯝꯗ꯭ꯔꯤ ꯐꯥꯎꯕ ꯈꯣꯡ ꯈꯨꯠꯁꯦ ꯅꯝꯒꯗꯕꯅꯤ꯫ ꯅꯠꯇ꯭ꯔꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯊꯥꯖꯁꯨ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯈꯣꯡ ꯑꯗꯨ ꯅꯝꯕꯤꯔꯝꯃꯤ꯫ ꯑꯉꯧꯗꯤ ꯊꯥꯖꯅ ꯃꯈꯣꯡ ꯐꯅ ꯅꯝꯂꯕꯁꯨ ꯇꯨꯝꯃꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯑꯉꯧꯅ ꯇꯨꯝꯗ꯭ꯔꯕꯅꯤꯅ ꯊꯥꯖꯁꯨ ꯇꯨꯝꯗ꯭ꯔꯦ꯫ ꯊꯥꯖꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯗꯨ ꯇꯧꯔꯝꯃꯤ꯫ ꯑꯉꯧꯗꯤ ꯑꯍꯤꯡ ꯇꯨꯝꯗꯕꯒꯤ ꯑꯌꯨꯛ ꯑꯗꯨꯗ ꯇꯨꯝꯂꯝꯃꯤ꯫ ꯊꯥꯖꯗꯨ ꯑꯍꯤꯡ ꯇꯨꯝꯗꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕ ꯑꯗꯨꯗ ꯃꯁꯥꯗꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯊꯥꯖ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ꯫ ꯑꯉꯧꯁꯨ ꯍꯧꯒꯠꯂꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯏ꯫ ꯊꯥꯖꯅ ꯆꯥꯛ ꯊꯣꯡꯒꯦ ꯇꯧꯕꯗꯨ ꯎꯕꯗ ꯑꯉꯧ ꯁꯥꯎꯅ ꯍꯣꯏ, ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ? ꯊꯥꯖ ꯃꯄꯨꯔꯣꯏꯕꯅ ꯍꯧꯒꯠꯂꯛꯄꯗꯨꯗ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯑꯉꯧꯗꯨ ꯊꯥꯖꯕꯨ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯥꯖꯁꯨ ꯉꯁꯤꯗꯤ ꯈꯥꯡꯕ ꯋꯥꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯪ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ꯫ ꯅꯪ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ꯫ ꯃꯈꯥ ꯇꯥꯅ ꯅꯪ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ꯫ ꯑꯉꯧ ꯅꯣꯛꯂꯒ ꯃꯈꯥ ꯇꯥꯅ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯕ? ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯀꯅꯥꯅ ꯇꯥꯟꯒꯗꯧꯔꯤꯕ? ꯌꯨꯝ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯣꯏꯔꯕꯅꯤ꯫ ꯑꯩꯅ ꯇꯥꯟꯒꯅꯤ꯫ ꯌꯨꯝ ꯑꯁꯦ ꯑꯩꯒꯤ ꯌꯨꯝꯅꯤ꯫ ꯅꯪꯕꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯟꯕ ꯂꯩꯍꯟꯗꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯈꯨꯠꯇ ꯂꯩ꯫ ꯌꯨꯝ ꯑꯁꯦ ꯃꯤꯒꯤ ꯂꯩꯐꯝꯅꯤ꯫ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕ ꯁꯥꯒꯤ ꯂꯩꯐꯝ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯃꯛ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ꯫ ꯃꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯒ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯜꯂꯥꯛꯄꯁꯨ ꯑꯩꯅ ꯅꯪꯕꯨ ꯑꯣꯏꯍꯟꯕꯅꯤ꯫ ꯉꯁꯤꯗꯒꯤ ꯈꯨꯟ ꯑꯁꯤꯒꯤ ꯈꯨꯜꯂꯥꯛꯄꯁꯨ ꯅꯪꯅ ꯑꯣꯏꯕ ꯌꯥꯔꯔꯣꯏ꯫ ꯑꯉꯧ ꯊꯥꯖꯅ ꯃꯉꯣꯟꯗ ꯁꯥ ꯍꯥꯏꯅ ꯍꯥꯏꯕꯗꯨꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯀꯩꯁꯨ ꯂꯩꯇꯕꯤ ꯅꯪꯅꯁꯨ ꯑꯩꯕꯨ ꯁꯥ ꯍꯥꯏꯅ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯣ? ꯐꯩ, ꯁꯥ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯧꯅ ꯊꯥꯖꯕꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯊꯥꯖꯁꯨ ꯁꯥꯎꯕ ꯍꯦꯟꯃꯟꯕꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯊꯥꯡ ꯑꯗꯨ ꯂꯧꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯕꯨꯛ ꯑꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯜꯂꯝꯃꯤ꯫ ꯑꯉꯧ ꯂꯩꯃꯥꯏ ꯑꯗꯨꯗ ꯑꯣꯟꯗꯨꯅ ꯁꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯥꯖꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯅ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯃꯤ ꯍꯥꯠꯂꯕ? ꯃꯌꯥꯝ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩ ꯑꯩ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯒꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯊꯥꯖꯗꯨ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯑꯉꯧ ꯎꯅꯕ ꯆꯠꯄ ꯃꯤ ꯑꯃꯅ ꯑꯉꯧꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯈꯨꯟ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗ ꯄꯥꯎ ꯄꯤꯔꯝꯃꯤ꯫ ꯈꯨꯟ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯑꯉꯧꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯖꯗꯤ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯑꯉꯧ ꯁꯤꯈꯤꯕꯗꯒꯤ ꯈꯨꯜ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯆꯍꯤ 10 ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯉꯧꯒꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯗꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯗ ꯃꯤ ꯑꯃꯠꯇꯁꯨ ꯆꯪꯍꯜꯂꯝꯗꯦ꯫ ꯌꯨꯝ ꯑꯗꯨꯗ ꯂꯩꯅꯕ ꯂꯥꯛꯂꯕꯁꯨ ꯑꯉꯧꯒꯤ ꯊꯋꯥꯏꯅ ꯇꯝꯅꯗꯨꯅ ꯂꯩꯍꯜꯂꯝꯗꯦ꯫ ꯆꯥꯎꯔꯕ ꯌꯨꯝ ꯑꯗꯨ ꯃꯤ ꯀꯅꯥꯁꯨ ꯂꯩꯅꯔꯝꯗꯦ꯫
ꯑꯀꯣꯏꯕ ꯑꯗꯨꯁꯨ ꯌꯥꯝꯅ ꯁꯣꯡꯂꯝꯃꯤ꯫ ꯊꯥꯖꯁꯨ ꯈꯨꯟ ꯑꯗꯨꯒꯤ ꯈꯨꯟꯖꯤꯟꯗ ꯈꯥꯡꯄꯣꯛꯁꯪ ꯑꯃ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯇꯣꯞꯄ ꯈꯨꯟꯗꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯈꯨꯟ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯕꯨ ꯎꯕꯗ ꯊꯥꯖꯅ "ꯏꯆꯥ ꯑꯅꯤꯕꯨ ꯈꯨꯜ ꯑꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯂꯤꯕꯅꯣ?" ꯊꯧꯕꯅ "ꯏꯃꯥ ꯒꯨꯝꯂꯕꯦ, ꯈꯨꯟ ꯑꯁꯤꯗ ꯌꯨꯝ ꯌꯥꯎꯕ ꯏꯪꯈꯣꯜ ꯑꯃ ꯂꯩꯖꯕꯅꯤ, ꯑꯗꯨꯗ ꯂꯩꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯒ ꯂꯥꯛꯆꯕꯅꯤ." "ꯍꯥ, ꯈꯨꯟ ꯑꯁꯤꯗ ꯌꯨꯝ ꯏꯪꯈꯣꯜ ꯂꯩ ꯍꯥꯏꯕ? ꯀꯔꯥꯏꯗꯅꯣꯅꯦ ꯏꯕꯨꯡꯉꯣ?" "ꯏꯃꯥ, ꯈꯨꯟ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ, ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯌꯨꯝ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯤ꯫ ꯃꯈꯣꯏ ꯑꯊꯨꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯣꯡꯅ ꯌꯣꯟꯊꯣꯔꯛꯄꯅꯤ." ꯊꯥꯖ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ꯫ "ꯏꯕꯨꯡꯉꯣ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦ, ꯌꯨꯝ ꯑꯗꯣ ꯃꯤ ꯀꯅꯥꯁꯨ ꯂꯩꯕ ꯉꯝꯅꯗꯕ ꯌꯨꯝ꯫ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯕꯗꯤ ꯅꯈꯣꯏ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯍꯜꯂꯣ, ꯌꯨꯝ ꯑꯗꯨꯗ ꯂꯩꯒꯅꯨ." ꯂꯥꯏꯖꯅ "ꯀꯩꯅꯣꯗ, ꯑꯩꯈꯣꯏꯕꯨ ꯈꯨꯜ ꯑꯁꯤꯗ ꯑꯅꯧꯕꯅꯤ ꯍꯥꯏꯗꯨꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯕꯤꯔꯛꯀꯅꯣ꯫ ꯏꯃꯥꯒꯤꯁꯦ ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯗꯨ ꯍꯣꯡꯅ ꯂꯩꯕꯗꯨꯗ ꯀꯜꯂꯛꯂꯤꯔꯣ? ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯀꯤꯅꯕ ꯑꯩꯈꯣꯏꯕꯨ ꯀꯤꯍꯟꯕꯤꯔꯤꯕ꯭ꯔꯣ?" "ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯑꯁꯦꯡꯕꯅꯤꯅꯦꯍꯦ꯫ ꯌꯨꯝ ꯑꯗꯨꯗ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯃ ꯂꯩꯕꯅꯤ꯫ ꯅꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯕꯗꯤ ꯑꯋꯥꯕ ꯇꯥꯒꯅꯤ꯫ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯐꯅꯕꯅꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯋꯥꯔꯤ ꯏꯃꯥ ꯃꯨꯟꯅ ꯈꯪꯏ꯫ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯑꯗꯣ ꯌꯥꯝꯅ ꯐꯠꯇꯕ ꯊꯋꯥꯏ ꯑꯃꯅꯤ." ꯂꯥꯏꯖ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯣꯟꯁꯤꯜꯂꯒ "ꯅꯨꯄꯥ, ꯃꯤꯅ ꯉꯥꯡꯕ ꯁꯨꯝ ꯇꯥꯔꯒ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ, ꯂꯥꯛꯑꯣ ꯆꯠꯂꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯒ ꯊꯧꯕꯒꯗꯨ ꯆꯠꯈ꯭ꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯈꯣꯏꯅ ꯂꯩꯒꯗꯕ ꯌꯨꯝ ꯑꯗꯨꯁꯨ ꯌꯧꯔꯝꯃꯤ꯫ ꯈꯨꯟꯗꯨꯒꯤ ꯑꯍꯜ ꯑꯃ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ꯫ "ꯅꯈꯣꯏ ꯑꯅꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯝꯂꯤꯕꯅꯣ?" ꯂꯥꯏꯖꯅ "ꯈꯨꯔꯥ, ꯁꯤꯒꯤ ꯌꯨꯝꯁꯦ ꯑꯩꯈꯣꯏꯅ ꯂꯩꯔꯕꯅꯤ꯫ ꯉꯁꯤꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕꯅꯤ." ꯊꯥꯖꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯍꯜ ꯑꯗꯨ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯀꯥꯡꯂꯝꯃꯤ꯫ ꯊꯧꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯇꯧꯗꯨ ꯎꯕꯗ "ꯀꯩꯗꯧꯕꯤꯔꯒꯦ ꯈꯨꯔꯥ? ꯅꯈꯣꯏ ꯌꯨꯝ ꯑꯁꯤꯗ ꯂꯩꯒꯅꯨ, ꯅꯈꯣꯏ ꯑꯅꯤ ꯆꯠꯈ꯭ꯔꯣ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯕꯗꯤ ꯅꯈꯣꯏ ꯑꯅꯤ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯒꯅꯤ꯫ ꯃꯐꯝ ꯑꯁꯦ ꯅꯨꯃꯤꯗꯥꯡꯗꯤ ꯂꯥꯏꯔꯗꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯐꯥꯎꯕ ꯆꯪꯕ ꯉꯝꯗꯕ ꯃꯐꯝꯅꯤ." ꯂꯥꯏꯖꯗꯤ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯀꯜꯂꯛꯄꯒꯤ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ "ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯀꯔꯥꯏꯗꯒꯤ ꯕꯨꯠꯅꯣ? ꯕꯨꯠꯀ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ꯫ ꯅꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯇꯅꯕ ꯍꯥꯏꯖꯤꯜꯂꯤꯕꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ꯫ ꯌꯨꯝ ꯑꯁꯤ ꯕꯨꯠ ꯂꯩ ꯍꯥꯏꯖꯤꯜꯂꯒ ꯌꯨꯝ ꯑꯁꯤ ꯅꯈꯣꯏꯒꯤ ꯑꯣꯏꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯅꯠꯇ꯭ꯔꯣ?" "ꯅꯠꯇꯦ ꯅꯠꯇꯦ ꯏꯕꯦꯝ, ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯑꯣꯟꯅꯔꯤ꯫ ꯈꯨꯔꯥꯅ ꯍꯥꯏꯔꯤꯕꯁꯤ ꯊꯥꯖꯧꯅꯦ ꯅꯣꯏꯕꯨ꯫ ꯃꯐꯝ ꯑꯁꯤꯗ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯃ ꯂꯩꯕꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯅ ꯈꯨꯔꯥꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯊꯥꯖꯗ꯭ꯔꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯕ ꯅꯈꯣꯏ ꯑꯅꯤ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯀꯅꯤꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯍꯜ ꯑꯗꯨꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯧꯕꯅ ꯃꯥꯒꯤ ꯅꯨꯄꯤꯗ "ꯅꯨꯄꯤ, ꯍꯧꯖꯤꯛꯄꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯑꯩꯈꯣꯏ ꯈꯨꯟꯗ ꯍꯜꯂꯁꯤꯔꯣ?" "ꯀꯩꯅꯣ ꯅꯨꯄꯥ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯃꯤꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯒ ꯅꯪꯅ ꯊꯥꯖꯔꯤꯕꯅꯦꯕ꯫ ꯂꯥꯛꯑꯣ, ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯂꯁꯤ, ꯑꯩ ꯋꯥꯕꯅꯁꯨ ꯌꯥꯗ꯭ꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯒ ꯂꯥꯏꯖꯒꯗꯨ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯉꯛꯏ꯫ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯉꯛꯄꯗ ꯊꯧꯕꯒꯤ ꯃꯁꯥꯗ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃ ꯁꯤꯠꯆꯤꯜꯂꯛꯏ꯫ ꯊꯧꯕꯗꯨ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯔꯝꯗꯦ꯫ ꯂꯥꯏꯖꯅ "ꯅꯨꯄꯥ, ꯀꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦ, ꯂꯩꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤ꯫ ꯑꯗꯣ ꯅꯨꯄꯥ, ꯃꯤꯔꯥꯡ ꯀꯩꯀꯥꯁꯦ ꯑꯃꯨꯛꯇ ꯀꯟꯊꯁꯤ." "ꯍꯣꯏ." ꯃꯇꯩ ꯃꯅꯥꯎ ꯆꯪꯗꯨꯅ ꯃꯤꯔꯥꯡ ꯀꯔꯤ ꯀꯔꯥꯗꯨ ꯀꯟꯊꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯁꯨ ꯐꯖꯅ ꯁꯦꯡꯗꯣꯛꯂꯝꯃꯤ꯫ ꯊꯧꯕꯅ "ꯅꯨꯄꯤ, ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯨꯔꯣ, ꯑꯩ ꯆꯥꯛ ꯂꯥꯝꯃꯦ." "ꯍꯣꯏ ꯅꯨꯄꯥ, ꯑꯩ ꯊꯣꯡꯂꯨꯔꯒꯦ." ꯂꯥꯏꯖꯗꯣ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯔꯦ꯫ ꯂꯥꯏꯖ ꯆꯥꯛꯇꯣ ꯊꯣꯡꯗꯨꯅ ꯆꯥꯅꯕ ꯍꯥꯏꯗꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯧꯕꯗꯤ ꯈꯨꯝꯃꯛꯂꯝꯗꯦ꯫ ꯂꯥꯏꯖꯗꯣ ꯊꯧꯕꯅ ꯂꯩꯍꯧꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯊꯧꯕꯗꯣ ꯃꯃꯥꯏ ꯑꯗꯨ ꯂꯨꯞꯊꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯅꯨꯄꯥ, ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯕꯁꯤ ꯅꯪꯕꯨ ꯇꯥꯗꯕ꯭ꯔꯣ? ꯂꯥꯛꯑꯣ, ꯆꯥꯛ ꯆꯥꯎꯔꯁꯤ, ꯆꯥꯛꯁꯨ ꯊꯤꯔꯝꯂꯕꯅꯤ." ꯊꯧꯕ ꯂꯨꯞꯊꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯈꯠꯂꯛꯏ꯫ ꯊꯧꯕꯒꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯏꯒꯨꯝꯅ ꯉꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯥꯏꯖꯗꯨ ꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯊꯧꯕ ꯐꯝꯂꯝꯕꯗꯒꯤ ꯊꯨꯅ ꯍꯧꯒꯠꯇꯨꯅ ꯂꯥꯏꯖꯒꯤ ꯃꯈꯧꯔꯤ ꯑꯗꯨ ꯃꯦꯠꯂꯝꯃꯤ꯫ ꯊꯧꯕ ꯑꯀꯤꯕꯒꯤ ꯁꯛꯇꯝꯗ "ꯍꯥꯠꯀꯅꯤ,
ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯀꯅꯤ. ꯌꯨꯝ ꯑꯁꯤ ꯑꯩꯒꯤꯅꯤ. ꯌꯨꯝ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯩꯕ ꯌꯥꯔꯣꯏ. ꯂꯥꯏꯖꯗꯨ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ. ꯑꯗꯨꯕꯨ ꯉꯝꯂꯝꯗꯦ. ꯂꯥꯏꯖ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯄꯣꯠ ꯑꯃꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯀꯣꯛꯇ ꯊꯣꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ. ꯂꯥꯏꯖꯗꯨ ꯈꯨꯟ ꯑꯗꯨꯒꯤ ꯌꯨꯝ ꯑꯃꯗ ꯊꯣꯡ ꯊꯤꯜꯂꯤ. ꯑꯍꯜ ꯑꯃꯅ ꯊꯣꯡ ꯍꯥꯡꯗꯣꯔꯛꯏ. ꯊꯣꯡ ꯍꯥꯡꯗꯣꯔꯛꯂꯤꯕ ꯑꯍꯜ ꯑꯗꯨ ꯉꯁꯥꯏ ꯊꯦꯡꯅꯈꯤꯕ ꯑꯍꯜ ꯑꯗꯨ ꯑꯣꯏꯔꯝꯃꯤ. ꯂꯥꯏꯖꯅ ꯄꯥꯈꯠꯄꯗꯨ ꯎꯕꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯦ ꯍꯥꯏꯕ ꯑꯍꯜ ꯑꯗꯨꯅ ꯈꯪꯂꯝꯃꯤ. ꯑꯍꯜ ꯑꯗꯨꯅ ꯂꯥꯏꯖꯕꯨ ꯏꯃꯨꯡꯗ ꯆꯪꯉꯛꯅꯕ ꯍꯥꯏꯔꯝꯃꯤ. ꯂꯥꯏꯖꯁꯨ ꯏꯃꯨꯡꯗ ꯆꯪꯉꯛꯏ. ꯀꯔꯤ ꯇꯧꯔꯤ ꯅꯨꯄꯤ ꯃꯆꯥ? ꯂꯥꯏꯖ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ. ꯈꯨꯔꯥ, ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ. ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯩꯕꯨ ꯈꯧꯔꯤ ꯃꯦꯠꯇꯨꯅ ꯍꯥꯠꯅꯕ ꯍꯣꯠꯅꯕꯗꯒꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯆꯦꯜꯂꯛꯄꯅꯤ. ꯅꯪꯒꯤ ꯅꯨꯄꯥꯒꯤ ꯍꯛꯆꯥꯡꯗ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨ ꯁꯣꯏꯗꯅ ꯆꯪꯂꯝꯂꯒꯅꯤ. ꯑꯩꯅ ꯉꯁꯥꯏ ꯅꯈꯣꯏꯗ ꯍꯥꯏꯗ꯭ꯔꯣ, ꯃꯐꯝ ꯑꯗꯨꯗ ꯀꯨꯏꯅ ꯂꯩꯊꯔꯕꯗꯤ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯆꯠꯂꯣ ꯍꯥꯏꯗꯅ. ꯈꯨꯔꯥ, ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯕꯨ ꯀꯅꯥꯒꯤ ꯊꯋꯥꯏꯅꯣ? ꯈꯨꯔꯥꯅ ꯈꯪꯂꯕꯗꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯂꯤꯕꯤꯌꯨ ꯈꯨꯔꯥ. ꯈꯨꯔꯥ, ꯋꯥꯔꯤꯗꯨ ꯂꯤꯔꯒꯦ ꯇꯥꯔꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯡꯉꯩ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯑꯍꯜ ꯑꯗꯨꯅ ꯂꯥꯏꯖꯗ ꯂꯤꯔꯝꯃꯤ. ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯒ ꯂꯥꯏꯖꯗꯨ ꯊꯥꯖꯒꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯔꯝꯗꯦ. ꯑꯩꯈꯣꯏꯅ ꯈꯨꯟ ꯑꯁꯤꯗ ꯂꯥꯛꯄꯗ ꯈꯨꯟꯖꯤꯟꯗ ꯂꯩꯍꯧꯕ ꯑꯍꯜ ꯅꯨꯄꯤ ꯑꯃꯅꯁꯨ ꯃꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯈꯔꯗꯤ ꯂꯤꯔꯛꯏ. ꯑꯗꯨꯕꯨ ꯑꯩꯅ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨꯗ ꯊꯥꯖꯔꯨꯗꯦ. ꯅꯈꯣꯏꯗ ꯋꯥꯔꯤ ꯂꯤꯔꯛꯂꯤꯕꯗꯣ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯒꯤ ꯅꯨꯄꯤ ꯊꯥꯖꯅꯤ. ꯃꯍꯥꯛ ꯈꯨꯟ ꯑꯁꯤꯒꯤ ꯈꯨꯟꯖꯤꯟꯗ ꯂꯩꯕꯅꯤ. ꯈꯨꯔꯥ, ꯃꯇꯧ ꯀꯔꯝꯅ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯀꯟꯕ ꯉꯝꯒꯅꯤ? ꯈꯨꯔꯥꯅ ꯑꯃꯨꯛꯇꯗꯤ ꯍꯥꯏꯕꯤꯌꯨ ꯈꯨꯔꯥ. ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗꯤ ꯈꯨꯔꯥꯒꯤ ꯁꯤꯗ ꯂꯩꯔꯣ. ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯀꯩꯗꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯇꯥꯟꯅꯔꯁꯤ. ꯈꯨꯔꯥ, ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯀꯔꯝꯅ ꯇꯧꯕ? ꯊꯋꯥꯏꯗꯨ ꯅꯨꯄꯥꯗꯗꯤ ꯀꯔꯤꯁꯨ ꯇꯧꯗꯕꯅꯤ. ꯑꯗꯨꯕꯨ ꯅꯨꯄꯤ ꯎꯔꯒꯗꯤ ꯍꯥꯠꯅꯕ ꯍꯣꯠꯅꯕꯅꯤ. ꯅꯪꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯄꯗ ꯅꯪꯕꯨ ꯍꯥꯠꯅꯕ ꯁꯣꯏꯗꯅ ꯍꯣꯠꯅꯔꯛꯀꯅꯤ. ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯕꯗꯒꯤ ꯂꯥꯏꯖꯗꯨ ꯑꯍꯤꯡ ꯑꯗꯨꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯈꯨꯜ ꯂꯩꯀꯥꯏ ꯄꯨꯟꯗꯨꯅ ꯋꯥ ꯈꯟꯅꯔꯝꯃꯤ. ꯑꯍꯟ ꯌꯥꯝꯅ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗ ꯑꯃꯥꯏꯕ ꯃꯪꯒꯤ ꯀꯧꯕ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃꯗꯤ ꯂꯩꯕꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯂꯝꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ. ꯃꯍꯥꯛꯅ ꯍꯤꯡꯂꯝꯕ ꯊꯣꯛꯂꯕꯗꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯁꯤꯕꯨ ꯇꯥꯟꯊꯣꯛꯄ ꯁꯣꯏꯗꯅ ꯉꯝꯒꯅꯤ. ꯑꯗꯨꯗꯤ ꯅꯈꯣꯏ ꯅꯍꯥ ꯈꯔ ꯊꯪꯅꯕ ꯈꯨꯟꯗ ꯆꯠꯇꯨꯅ ꯑꯃꯥꯏꯕ ꯃꯪꯒꯤꯗꯨ ꯍꯤꯡꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯈꯣꯡꯒꯨꯜ ꯂꯤꯔꯨꯁꯨ. ꯀꯔꯤꯒꯨꯝꯕ ꯍꯤꯡꯂꯝꯕ ꯊꯣꯛꯂꯕꯗꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯎ. ꯑꯁꯨꯝꯅ ꯈꯨꯜ ꯑꯗꯨꯒꯤ ꯅꯍꯥ ꯈꯔ ꯊꯪꯅꯕ ꯈꯨꯜꯗ ꯊꯥꯔꯝꯃꯤ. ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ, ꯑꯃꯥꯏꯕ ꯃꯪꯒꯤꯗꯨ ꯍꯤꯡꯂꯝꯃꯤ. ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯑꯃꯥꯏꯕ ꯃꯪꯒꯤꯗ ꯃꯈꯣꯏ ꯈꯨꯜꯗ ꯊꯣꯛꯂꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ. ꯃꯪꯒꯤ ꯑꯗꯨꯁꯨ ꯅꯍꯥꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯗꯨꯅ ꯈꯨꯟ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ. ꯃꯪꯒꯤꯅ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ. ꯃꯤ ꯊꯥꯗꯨꯅ ꯊꯥꯖꯕꯨꯁꯨ ꯀꯧꯍꯜꯂꯝꯃꯤ. ꯃꯈꯣꯏ ꯄꯨꯟꯅ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ. ꯑꯉꯧꯒꯤ ꯊꯋꯥꯏ ꯆꯪꯂꯕ ꯊꯧꯕꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ. ꯃꯃꯤꯠꯇꯨ ꯏꯒꯨꯝꯅ ꯉꯥꯡꯂꯝꯃꯤ. ꯃꯁꯛ ꯑꯗꯨꯁꯨ ꯍꯦꯛ ꯌꯦꯡꯕꯗ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯉꯥꯡ ꯈꯔꯗꯤ ꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯀꯞꯄ ꯂꯥꯎꯕ ꯇꯧꯕ ꯐꯥꯎ ꯌꯥꯎꯅꯔꯝꯃꯤ. ꯑꯃꯥꯏꯕ ꯃꯪꯒꯤꯅ, ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯅꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯌꯨ. ꯅꯈꯣꯏꯅ ꯂꯥꯡꯂꯕꯗꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯁꯤ ꯌꯥꯔꯔꯣꯏ. ꯃꯪꯒꯤꯗꯨ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯏ. ꯃꯪꯒꯤꯅ ꯑꯉꯧꯒꯤ ꯊꯋꯥꯏ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯀꯔꯤꯒꯤꯅꯣ ꯑꯁꯤꯕ ꯊꯋꯥꯏ ꯅꯪꯅ ꯑꯀꯤ ꯑꯈꯪ ꯄꯤꯔꯤꯕꯗꯤ? ꯅꯍꯥꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯂꯥꯏꯔꯝꯂꯦꯟꯗ ꯍꯜꯂꯨ. ꯑꯉꯧ ꯁꯥꯎꯅ, ꯑꯩ ꯂꯥꯏꯔꯝꯂꯦꯟꯗ ꯍꯜꯂꯣꯏ. ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤ ꯊꯥꯖꯕꯨ ꯍꯥꯠꯀꯅꯤ. ꯃꯥꯅ ꯑꯩꯕꯨ ꯍꯥꯠꯈꯤꯕꯅꯤ. ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯁꯨ ꯑꯩꯒꯤꯅꯤ. ꯌꯨꯝ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯩꯕ ꯌꯥꯔꯣꯏ. ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯍꯥꯠꯀꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯝꯃꯤ. ꯊꯥꯖꯗꯨ ꯑꯉꯧꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ, ꯅꯪ ꯑꯩꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯕ ꯇꯥꯏ. ꯑꯩꯕꯨ ꯍꯥꯠꯂꯣ. ꯑꯉꯧ ꯊꯥꯖꯕꯨ ꯎꯕꯗ ꯁꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯥꯖꯕꯨ ꯍꯥꯠꯀꯗꯕꯒꯤ ꯇꯧꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯪꯒꯤꯅ ꯑꯉꯧꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯐꯥꯖꯤꯜꯂꯝꯃꯤ. ꯑꯃꯥꯏꯕ ꯃꯪꯒꯤꯅ ꯑꯉꯧꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯐꯥꯖꯤꯟꯈꯤꯕꯗꯒꯤ ꯑꯀꯤ ꯑꯈꯪ ꯊꯣꯛꯈꯤꯗ꯭ꯔꯦ.
ꯂꯥꯏꯖꯒ ꯊꯧꯕꯒꯁꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖꯅ ꯊꯥꯖꯕꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯟꯕ ꯄꯥꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯧꯕꯒ ꯂꯥꯏꯖꯒ ꯆꯠꯇꯨꯅ ꯊꯥꯖꯕꯨ ꯃꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯊꯥꯖꯅꯁꯨ ꯌꯥꯕꯤꯔꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫